Bazarda Ningthoukhong manuda laiba taramari amadi Ningthoukhong Gram Panchayat area na ponba aniga punna wa taraga taruktagi koi laiba maiben sing women wing amadi protection committee gi isasi maina nai maiben akin committee pinamana asibagi sigiba kayamagi masa pauba pangdaba pangumna mahut sila silaga okay bete mayam asigi chai su manggi taatiba asu papan mayam aduga tumba saba khangdana asi kaya na suru kujari duga leirakiba asigi manung channa awaba mayam asigi tang kaya asi ko koi lok sa bunga magtaba waba na pagkuha koi sila ba matama sila Paibi Ningthoukhong Bazar mayam asina Kuki narco terrorism amadi India government ga yanaraga lai inagi ba element di su haiba suspension of operation su haiba gi marumda Kuki narco terrorism na hen ba satharakli ba lalong mayam ase asi matam loiraklabanina loitringai mangoi na koina asi koi pendaba mayam adu phongdoksi aduga koi gi megi tang ahumdagi auna satharakliba latfam ase Kuki na singa satharakba lalong asida akoina manipurda laiba parja section kaya na lauba phongba akoigi Kuki da thamliba suasi ko sugi marumda isinga lamien yenba aduga makoigi ageba minusi yaudaba satpase tawrakpani haidna kayara ajaba matamda asi Bharat Sarkar amagi Manipur Sarkar anisina ana tasina daba sina dadina na thaidaga lairapa mayam ado Kuki da thamliba agreement lainakiba sugi matam loirabanina amukana extension tawba yaroi su asi ngasi khudakta lokhokiu hariba su asi amona chanaba yaroi haibagi damakta aikoi Ningthoukhong Bazar asida Manipur gi mafam punamakta phamlakpagumna Ningthoukhong gi sungasi imaiben mayam asina kusamnare hairaga amato oiba wakhalonda aikoi na darna asi phamjabani Kuki gi su asi khudakta lokhokiu Manipur da energy sanani aduga aikoi sigiba misi mina thokiba isai su kaya ibungi kwa kaya gi masa phangdaduna laiba singase asi chungasi paliba sarkar Bharat Sarkar aikoi Bharat basi amaneba Bharat ki manungda sanna cricket sanaba matamda phauba aikoi atopa state amaga aikoi Bharat ka sanarapa matamda Bharat he karapa matamda India na cricket kare haiba matamda wa launa haraudana sungkhatna bada Meira Paibi naran senada lainungsi kaubi nupi ama phau sigi bane India gi manungda lairiba Manipur sana laibak Manipur asibu kari gi damakta no sana laibak Manipur da maihau lang pongthoga misi mina thoga ngasi gi Modi Sarkar na Paibi riba Modi ji amadi Amit Shah na jengthoklag lairiba jengaga lairiba se henmali tawba ngamali masi minungsi yaubiu aikoi Bharat basi amani undokpa yaroi Manipur se Bharat ki manungda laiba Bharat basi amani haiba se masi ikhau khomna ena amtang aikoi Ningthoukhong Praja punamaki mahut silaga masi